Mapo Amazing Bible Profession Ministry na taram oksari ngasi su Fox Books of Matters tagi Papal Persecution habidi Roman Catholic Church na Christiansingbu Otneiba gi wari adu puduna laksari ahan bidai koi ishora haijasi sragada laibe ipa isho yam thagasare nahaki haibe inba Christian ki amrambu Roman Catholic Church organization na hatkiba adugo mokoi ki punsi mangan kiba asigi wari among asidiki aikoina Christian singi midmai oiningai gidama khara lijaga tawri masida nahana popibio tare basina according dasu bor pinabio Prabhu Yesu Christagi mingda khurumjari aduna isnausa aikoina hadi Rome na Christian singbu Otneiba gi wari aikoina takre kyam tamthina tawke haibgi wari aikoina takre hauji amu Papal Roman Catholic Church na Christian singbu Otneiba gi wari do aikoi yengse masigi makoina Christiansingbu Otneiba gi wari asi masigi matam asibu aikoina amamba juk haidi dark ages haina khangne matam asida ishogi apawo pawdo mipung khuding makta haidi Bible do aikoina phangtoga paba yabi khudong sabdo lairamde adubu yamna phepol oiba ishogi dama achumba khangba thona phaba kyamrumna ishogi apawo pawdo micham prajada sandokpa khanganba ada mokoi gi aramba singa do khanganba Bible paru matamda Bible naina matamda mokoina takpi aduga Bible takpi onaba ona teina ba kyamarum mokoina thangnai adudigi mokoina tumina leitabdigi asumbudo mokoina rosanduna thamba ngamdabdigi mokoina miyamda haidore haidi mokoi gi lusingma singa adugi marakta koina Martin Luther John Hus Jerome haidi ba singbigi wari kyamarum yauri samai tawtuna Christians na Otneiba gi wari yauri masibu aikoina Christian anbu Otneiba gi wari ase masi aikoina France ti aikoina Waldenses haiba mafamse France ta laiba Waldenses haibse masi da Otneiba gi thabak ase aikoina hawi aikoi amu yengsilase aikoina France ta laiba Waldenses singbu Roman Catholic Church na karamna Otneiba gi haibado aikoina amu yengse adu matam asida Roman Catholic Church na church ta aranba takbiba kya rumbu salake hairiba asina Christian dharma chaliba malem asida amamba aduga anda bishas kyambaruna pek thalame aduga hairiba asina maram oidana aikoina aranba lambi romda single aduna makoina tangba do makoina talami ishogi apho poction do komasi achumba ado phanglamde miyam sina phanglamdeba sumaina amamba gi juk haina khanai adubu hairiba matam asida makoi gi marakta lusingba kyamarum yaromi haidi Bible ga sumba kangba Catholic oiraga su Catholic ti oiba aduga asumbo khangaga makoina asumba adubu miyamda takpiba hairiba sing asigi manungda Berengarius hairiba se charangna 1000 AD gi matamda mana thona phana ishogi aphabo pause masi sandolame masi makoi gi achengba Bible takpiba dugi matung ina salame aduna magi opau tabum tam mi kyamrumna mana takpiri bise chummi haina lokshan ba horameba madugi da mo mahaki matung inba missing asibu Berengarians haina khangnarame asmai to na Berengarians na siraba matungda mahaki matungda Bruce hairibse hairiba nupajina mahaki mohosalawi masi kraida lawi kona tolo sairiba mafam asida mahaki orame adu mahaki Bruce hajitu tolo saijida mokoigi akoigi matamduda mokoigi lenga wayan thawra da panchayat kumba dugumba sangsan mokoigi organization amagi makhada mahase protection phangduna ngapi chambiba phanglaga mahase shogo pawchandrame asumna hairiba ngap ngapi chambiriba adu mamina helde phone sas haina khangnai asmai tawdana ishogi apaw pawse sandurami aduga Rome haidi Roman Catholic Church tagi mokoje tokhaina tabado mokoi horalameba aduna hairiba Bruce haibsina lairi amal irame hairibududi Titan the Antichrist haiba lairi amasi irame akoina hojikti ayamana Antichrist haraga akoina palem gi aroiba matanda Prabhuna laktingai da Christiansingbu Otneiba individual amoina misinterpret tawkre Roman Catholic na hodokuni mokoje Antichrist ne haibudo reform amna mokoini Antichrist ne haibudo adurigi leithongna ba tawkre ba hojiti kanana su Roman Catholic se Antichrist ne haidre adubu asengba Antichrist Roman Catholic Church ne hairiba sigi maramda mahangna irame aduna sahi lising masamaga nipu hai matam sida
aduna reform tawba reformer singi masing ya suki mati hankalami aduna masina maram khoi masing suki mati hankalak pa sina maram odana pop ta yamna akiba masang mo erame aduna makhoi je matam du Europe ta leiba ningthau khudimo pop ki makhad leibini aduna makhaina makhoi je makhoi gi leibak tegi makhoi ba tan thokinaba aduna hairame makhoina takpi tambiriba du gi mak aran ba kyamrum inaba makhoina samjun sadame asmaina aden soliching ma sama pani futareta koina toloski henry habse masina maram oidina makhoi gi yamna maming chatpa shogo poksan du ko makhoi je makhoi asibu mara lali haina makhoina ya pirami ado hairiba makhoi sing asibu henry kyan haina makhoi je kaurameba adumna makhoina sumna makhoi gi praman haibado amata yadabida makhoi gi dharma ga mari lena amata yadabida makhoi wain tawbu khopa yam thorami aduga makhoi nadi makhoi gi di ai ba haibu makhoi disaster dagi shogo poksan do bumi tane makhoi gi argument khudema bible legi putholame ba asmai tawdana adugo pop na makhoi gi mak tejet pangamde aduga pop ki party asina makhoi bu apostolic sign hadi apostle singje Prabhu Jisu Krista ki matung inba ma sebo khuding mate Bible dagi takpi badana morang badana makhoi bu adama ina maming tolame hairiba matam masada Peter Waldo koba ade Baldo hairiba mafam Lion hairiba mafam khona asigi asida lairame ado mahak se yamna dharma chenba ado lairik laishu yamna hairaba adugumba oirame mana asumma khangmuna morang badana popki Bible nainaraga aduga pomna takpi bu yenga kanda lale habu khanguna mana popki mahakta patna thona phana mana lepame opausan dolame aduna mai matam asida mangondegi ko aikona waltension saiba natraga waldois haiba magi ikai khumna bado phanglame adudagi waldo na matung inba missing asibu walden ses haina khangnare Pope Alexander III na matam asida mukhoi lion chalaiba bishop na monda pau pire asmai todna waldo na ishoga pausan tokna church tagi mi camram tongan kra hai adudagi Pope sai Alexander III na makhoi da waldo amchung mai ki matung na takpi khudem moto church tagi tan tholame ko makhoi gi ming kak thalame adu yaragadi makhoi je maleng gele mai digi makhoi tum na mang ngai ni na makhoi na asmai na harame asmai todna walden sensi mai ta koina Roman Catholic Church na otpanai bagi wari lai koina makha tharakuda mokhoi mi kya mu kamaina hatkiba angang nupi angang je minusi khangdana hatkiba dugi wari jo koina soidana panjarakani adu ngasi goina dia sumaina hoje asmaina waldo namana takpi tambiba asina arama takpi tambiba sina maram moidana ke amrum mokhoina takpi bese lale hena proof tawningai gi dama adugo wine mokhoina lale haragadi makhoi bu dandi piningai gi dam makhoi inquisition haina khanai ko masigumba je kamrum ni khalame ba adu makhoi gi hairiba asigu makhoi gi takpi bese Catholic ki matung ina waing gadam ni shastra gi matung ina waing gadam nate Catholic ki matung ina aduga makhoi bu kaino wayan na ba makhoi gi court hai tare inquisition je court amani makhoi bu maran leiba leita bai du makhoi ning chin makhoi na habi gi matung ni satraga makhoi marale hai ba du marale kan makhoi shi bi dan dipi ba du gumba gi thabak tawne masina maram oidana ko naibane India da fawu masi lakhibne ko samai tawdana India da fawu lakhi asmai tawdana lairame asmaina magi asigumba thijan bagi thabak inquisition gi thabak chi yam telam adugo makhoina chap chap maram phangdra su makhoina pokki di mic ta legdi makhoja mara le ne ekta laukthok pai bse makhoina torome asmai tawdana yamna tamthi khirba siguma min se makhoina upaya se phangduna lairame aduga makhoi gi marakta yamna kaino afaba ishogu ningba mi kyam makhoi gi Roman Catholic Church tagi makhoi lai shoiba kyamram su makhoi gi walden sense gi manungda laga pausan doga walden sense ase lali hena kaino tongna bokana honor me adubu makhoi gi opponent da Bible dagi na tabnina makhoi je lepanga mamde adubu hairiba singa chi gi manungda makhoi gi Roman Catholic ki monk makhoi gi priest singa dagi manungda Dominic koba ama yaurame ba maje maphan thongda yengwa matamda yamna haidi pokki da yamna thongna phaba yamna thawayak sang yawba adumu oirame aduna mahangna adugumba makhoi gi wayan thawdagi adugumba makhoi gi institution ama linkhalame hairibdu Dominican gi ko
मागी इंस्टीट्यूशन मागी फायर्स है खने मागी वाइन थौदा है खने मदुगी मोंग डॉलर इंक्विजिशन आयामसे तौगिबनी मसिना मरम ओइदना हाइरिबा सिना मरम ओइदना नुपा नुपी रैंक इना खुंब खुंदबा हाइबसे करिमता खाइदे मखोइना ताकपिबुदुगी मतुंग मखोइगी ताकपिबुदुगी अदुगी मतुंग चलु यारगना फरे अदुगा यादबा मखोइजना मखोइना मरान सिरगा मखोइबु हातपा तुपगी मखोइना मतिक चाबा साकी फंगिरा फंगोरा मखोइ अपामदो असुमाइना तौरमे अदुबु हाइरिबा मतम असिदा इना खुंबा हाइबसे मखोइना पाप ओइरमे क्राइम हबदि लेबाकी याम पैसा लन तुम पाइबजे लेबाकी ओइबा अचौबा अखोइना घटना ओइरमे अदु मखोइजे अरानबा ताकपिबसिंग अदुगा चामानना हाइरमे अदुना मखोइना हाइरिबसि केनो पैसा खुदिम पोपकी मखादा दि रोमन कैथोलिक चर्च की मखादा लाकदबने इना खुनबि मिसे यादे मखोइना इना खुनबि कनासु यादे अदुना मन अखोइना मरान पैसा बु पाइदुना लेरमदि मखोइजे अरानबा ताकपिबगिनि हाइदुना मखोइजे मरान सिगनि अदुगा मखोइजे अरानबा ताकपिब मिसिंग अदुबु मिनुंसि उप मिसिंग नेना मखोइना हाइगने असुमाइ तौदुना मखोइदो अदुगिदम मखोइना मखोइगी मोर फोंदोनिङाइसु खुदोंग चाबा पिरमदे अदुना मरुप क्यामरुम अदुगा नुंसिरबा खंको मरुप मपांग क्यामरुम हारि खुदोंग थी हारि अमना अमगी मतेंग पांगनाबा ख्रिस्टान धर्म हाइबसिदि अवानादा मतेंग पांगनाबनि अदुगुम पांगनाबि फुदुं लेरमदे कनाउ मरुप जेंदा लेख्राय पैसा पाइजन मरुप अमना लाग माबु लुथोंनिङाइगिदम केनो तौबसु करिमता यारमदे अदुगुम्बा जेंदा लेखबा मी अदुगी लंथुम खुदुम तो मोय लोइना मदमे करिगुम जेंदगी थोलक तारगसु अदो हाइरिबा मिसिंग तो मसा खंबिरेदे मखोइगी लंथुम जे मतपगी अदुगुम्बा थबकतो तौमिना लेमे समाइतंदा डोमिनिकान हाइजना माना हाइरिबा इना खुनबा मिसिंग लंथुम मखै अमा लेरुदो लोइना अदुगुम्बा माना लौसलमे असुकी मतिक तमथी खरब धर्म ओइरमे सुमाइना रोमन कैथोलिक क्रिस्टियन ओनैबिगी थबकसे असुमाइना ओइरमे अदुना हाइरिबा ओनैबसे चाही क्यामरुम सेंचुरी क्यामरुम तोंगा पोकी मखादा अदम चथरमी अदुगा रोमन चर्च की अंगंबा फमनाइबसिंग अदुगी मखादा मसिगी थबक यामनुम चथरमेबा अदु मथंगदा मु मखोइना करी कना बु ओनैखिब्रा हाइबदुगी मखाताबु वारी अमु पुजरखे ताबिरिबा मयामदा इशोरना पोपीबु ओसनु चैनल असिबु सब्सक्राइब तौबियु अदु मयामदा शेयर तौबियु लाइक अदुगा कमेंट तौबियु हाइना आइना मयामदा अपील तौजरी प्रार्थना तौसे सगदा लेबे पायाम थागसरे रोमन कैथोलिक क्रिस्टियन क्यामरुमबो मरान क्यामरुम सिजन ओनैबिगी हरोकम मतमदे इपा नाखितमुक थमा फना लेपा लेपखिबा मयाम अदुगिदम हन्ना थागसरे अखोइजु अदुगुम मिसिंग अदुगुम मनुदा होजिकि मतमदा अरोइबा मतमदा आराम क्यामरुम चस्ता तापिरे हाइरिबा सिगी मागते अखोइजु लेपंगबा मखोइगी मागता अखोइजु नाखि अचुमु पावरु संदोकंग मनु पानुपि ओहेबते ओहेनबियु प्रभु यीशुगी मिंगदे खुलुमजरी आमेन।